ꯌꯥꯝꯅ ꯂꯤꯡꯕ ꯍꯥꯏ ꯀ꯭ꯂꯥꯁꯀꯤ ꯃꯤ ꯀꯌꯥꯅ ꯇꯝꯕ ꯀꯣꯂꯦꯖꯅꯤ. ꯃꯤꯗꯜ ꯀ꯭ꯂꯥꯁꯅ ꯇꯝꯕꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯀꯅꯤ. ꯃꯃꯤꯡ ꯂꯩꯕ ꯁꯦꯜ ꯄꯥꯏꯕ ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯅ ꯇꯝꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯃꯆꯣꯟ ꯐꯟꯕ ꯀꯅꯥ ꯑꯃ ꯌꯥꯎꯗꯦ. ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤ. ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯂꯝꯗ ꯀꯌꯥ ꯑꯃꯁꯨ ꯈꯣꯡ ꯊꯥꯡꯖꯤꯜꯂꯤ. ꯃꯄꯥ ꯃꯃꯥꯒꯤ ꯑꯁꯥ ꯑꯃꯒ ꯂꯣꯏꯅ ꯂꯥꯛꯆꯕ ꯈꯔꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯅꯩ. ꯁ꯭ꯀꯨꯜꯁꯤꯗ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ, ꯄꯥꯔꯛ, ꯁ꯭ꯄꯣꯔꯠꯇ ꯊꯋꯥꯏ ꯌꯥꯎꯕꯁꯤꯡꯒꯤꯁꯨ ꯍꯣꯀꯤ ꯀ꯭ꯂꯕ, ꯐꯨꯠꯕꯣꯜ ꯀ꯭ꯂꯕ, ꯑꯥꯔꯠꯁꯤꯡꯕꯨ ꯄꯥꯝꯖꯕꯁꯤꯡꯒꯤ ꯊꯤꯌꯦꯇꯔ ꯀ꯭ꯂꯕ ꯍꯥꯏꯅ ꯃꯈꯜ ꯃꯈꯜ ꯈꯥꯏꯗꯨꯅ ꯂꯩ. ꯉꯁꯤꯁꯨ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯊꯣꯛꯅꯔꯛꯏ. ꯀꯦꯟꯇꯤꯟꯗ ꯆꯪꯗꯨꯅ ꯑꯆꯥꯄꯣꯠ ꯃꯈꯜ ꯃꯈꯜ ꯀꯧꯗꯨꯅ ꯊꯝꯂꯤ. ꯔꯤꯆꯥꯔꯗꯅ ꯍꯟꯗꯛꯇꯤ ꯇꯨꯔꯁꯦ ꯈꯤꯇꯪ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯅꯤ ꯍꯥꯏꯒꯨꯝ ꯇꯧꯏꯅꯦ. ꯚꯦꯂꯤꯛꯅ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯍꯩꯅꯗꯕꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯤ. ꯈꯤꯇꯪ ꯂꯥꯞꯄ ꯆꯠꯁꯦ ꯍꯥꯏꯔꯨꯔꯗꯤꯅꯦ ꯌꯦꯅꯈꯥꯗ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯛꯀꯅꯤ. ꯍꯥꯏꯔꯨꯔꯗꯤ ꯍꯦꯟꯖꯤꯟꯕꯤꯅꯦꯕꯤ. ꯊꯣꯏꯅ ꯑꯃꯨꯛ ꯅꯪꯒꯤ ꯅꯁꯛꯇꯨ ꯎꯕꯗ ꯑꯣꯖꯥꯁꯤꯡꯁꯨꯅꯦ ꯕꯤꯠ ꯍꯜꯂꯝꯃꯅꯤꯌꯦ. ꯚꯦꯂꯤꯛꯅ ꯑꯩꯒꯤ ꯁꯛꯁꯦ ꯀꯨꯏꯅ ꯌꯦꯡꯂꯗꯤ ꯄꯥꯝꯃꯨꯏ ꯀꯥꯏꯅ ꯇꯧꯔꯤꯅꯤ ꯕꯦꯝꯃ, ꯅꯪꯅ ꯈꯪꯗ꯭ꯔꯤꯕ. ꯂꯩꯍꯤ ꯁꯨꯛꯇꯨꯅ ꯌꯥꯝ ꯕꯤꯠ ꯍꯟꯅ ꯑꯁ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯑꯣꯏꯕ. ꯅꯪ ꯎꯅꯤ ꯈꯟꯕꯗꯅꯦ ꯑꯩ ꯀꯣꯂꯦꯖꯁꯤ ꯐꯥꯎꯕ ꯂꯥꯛꯄ ꯇꯜꯂꯕꯅꯤ. ꯍꯣꯏ ꯕꯦꯝꯃ, ꯅꯪꯉꯣꯟꯗ ꯌꯦꯡꯉꯣ ꯍꯥꯏꯗꯦ. ꯔꯤꯆꯥꯔꯗꯅ ꯌꯥꯔꯦ ꯑꯃꯨꯛ ꯑꯣꯏꯅ ꯂꯩ. ꯉꯥꯟꯕ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯛꯏ. ꯚꯦꯂꯤꯛ ꯉꯥꯟꯕꯗ ꯄꯩꯅ ꯌꯦꯡꯂꯒ ꯀꯩ ꯍꯔꯥꯎꯔꯤꯒꯦ? ꯉꯥꯟꯕꯁꯨ ꯅꯣꯛꯇꯨꯅ ꯌꯥꯔꯦ ꯈꯠꯅꯔꯅꯨꯀꯣ, ꯍꯟꯗꯛꯇꯤ ꯆꯧꯀꯤ ꯚꯤꯂꯦꯖꯇ ꯆꯠꯅꯤ ꯍꯥꯏꯕꯅꯤ. ꯚꯦꯂꯤꯛ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ. ꯏꯃꯥꯏ ꯄꯦꯝꯃ, ꯑꯩ ꯂꯣꯏꯔꯦꯗꯅ. ꯅꯨꯡꯁꯤꯅ ꯚꯦꯂꯤꯛ ꯑꯗꯨꯗꯤ ꯂꯝ ꯌꯥꯝ ꯂꯥꯞꯄꯤ, ꯊꯃꯣꯏ ꯄꯦꯜꯂꯅꯤꯅꯦ. ꯑꯁ ꯕꯤꯠꯇꯤ. ꯉꯥꯟꯕꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯅꯨꯡꯁꯤ ꯃꯁꯥꯗꯨ ꯊꯨꯛ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯛꯏ. ꯃꯆꯤꯟꯗꯨ ꯃꯈꯨꯠꯅ ꯐꯠ ꯃꯦꯜꯂꯤ. ꯑꯗꯨꯒ ꯃꯥꯅ ꯆꯥꯔꯤꯗꯨꯗ ꯐꯠ ꯌꯦꯡꯊꯩ. ꯃꯇꯧꯗꯨꯗ ꯉꯥꯟꯕ ꯈꯪꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯊꯣꯛꯁꯤꯔꯥ? ꯅꯨꯡꯁꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯔꯤꯆꯥꯔꯗꯅ ꯌꯥꯔꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯊꯣꯛꯑꯁꯦ. ꯂꯩꯍꯤꯅ ꯅꯨꯡꯁꯤ ꯇꯂꯞꯅ ꯃꯈꯨꯠ ꯅꯤꯛꯅ ꯄ꯭ꯂꯦꯠꯇꯨ ꯏꯟꯊꯣꯔꯛꯏ. ꯃꯇꯧꯗꯨꯗ ꯉꯥꯟꯕ ꯈꯔ ꯈꯖꯤꯛ ꯐꯤꯡꯅ ꯏꯁꯤꯡ ꯕꯣꯇꯜ ꯂꯧꯔꯤꯗꯨ ꯂꯩꯔꯨꯔꯒ ꯃꯈꯨꯝꯗꯣ ꯐꯠ ꯍꯥꯡꯗꯨꯅ ꯄꯤꯔꯛꯏ. ꯁꯤ ꯈꯔ ꯊꯧ. ꯅꯨꯡꯁꯤ ꯃꯃꯤꯠ ꯎꯏꯁꯤꯟ ꯎꯏꯁꯤꯟꯅ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯂꯧꯔꯒ ꯌꯥꯍꯨꯝ ꯑꯃ ꯊꯛꯏ. ꯑꯗꯒꯤ ꯃꯁꯥꯗꯨ ꯈꯣꯏꯗꯧꯗ ꯃꯈꯨꯠꯅ ꯅꯝꯃꯤ. ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩ. ꯃꯈꯣꯏꯁꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ. ꯏꯟꯊꯣꯔꯛꯂꯤꯕ ꯄ꯭ꯂꯦꯠꯇꯨꯗ ꯉꯥꯟꯕ ꯃꯃꯤꯠ ꯀꯨꯞꯅ ꯌꯦꯡꯕ ꯍꯧꯔꯛꯏ. ꯌꯥꯝ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯨꯞꯄ ꯄꯣꯠꯁꯛ ꯑꯃ ꯌꯥꯎꯔꯤꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯎꯕ ꯍꯧꯔꯛꯏ. ꯉꯥꯟꯕ ꯃꯈꯨꯠꯇꯨꯅ ꯂꯥꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯅꯨꯡꯁꯤ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ. ꯍꯜꯂꯁꯤ. ꯉꯥꯟꯕ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯨ ꯅꯥꯊꯩꯗꯨꯅ ꯅꯨꯄꯤꯗꯨꯗ ꯊꯝꯂꯛꯏ. ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯁꯝꯗꯨꯅ ꯊꯣꯛꯂꯛꯏ. ꯍꯟꯗꯛ ꯆꯠꯀꯗꯧꯔꯤꯕ ꯇꯨꯔ ꯑꯁꯤꯗꯤ ꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯒꯗꯧꯔꯤ. ꯂꯝꯗꯨ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤꯕ ꯑꯣꯏꯕꯒꯤ ꯂꯝꯗꯨꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯈꯔꯁꯨ ꯄꯣꯛꯏ. ꯊꯕꯥꯅ ꯚꯦꯝ, ꯅꯪꯕꯨ ꯌꯥꯎꯔꯨꯔꯅꯨꯗ, ꯂꯝꯁꯨ ꯌꯥꯝꯅ ꯂꯥꯞꯄꯤ. ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯃꯥꯁꯨꯅꯦ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯤꯗꯨꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯆꯠꯂꯅꯨ. ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯔꯤꯕ, ꯃꯤ ꯉꯥꯟꯕꯁꯨ ꯌꯥꯎꯔꯤꯁꯤꯗꯤ. ꯉꯥꯟꯕ ꯌꯥꯎꯋꯦ ꯍꯥꯏꯕꯨ ꯏꯃꯥꯗꯤ ꯆꯠꯍꯟꯅꯤꯡꯈꯤꯗ꯭ꯔꯦꯗ. ꯅꯨꯡꯁꯤ ꯃꯃꯣꯟ ꯅꯣꯛꯅ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯔꯤ. ꯊꯥ ꯑꯅꯤꯈꯛ ꯂꯩꯗꯣꯏꯗꯨꯕꯨ, ꯑꯗꯒꯤ ꯑꯗꯨꯝ ꯍꯜꯂꯛꯑꯗꯣꯏꯅꯤ. ꯐꯔꯦ, ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ. ꯑꯗꯨꯒ ꯉꯥꯟꯕꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦꯀꯣ. ꯍꯣꯏꯕ ꯏꯃꯥ, ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯕꯩ ꯇꯥꯏꯞꯇ. ꯏꯅꯝꯁꯤꯗꯣ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ, ꯅꯪꯕꯨ ꯍꯪꯂꯛꯄꯅꯤ, ꯍꯣꯔꯦꯟ ꯇꯧꯔꯛꯀꯦ ꯍꯥꯏꯕꯅꯤꯀꯣ. ꯌꯥꯝꯕꯨꯡꯅ ꯍꯥꯏꯕꯗ ꯆꯧꯀꯤ ꯚꯤꯂꯦꯖ ꯆꯠꯄꯒꯤ ꯑꯍꯤꯡ ꯆꯣꯄꯤꯡ ꯆꯠꯁꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ. ꯊꯕꯥꯅ ꯐꯔꯦ. ꯇꯟꯖꯥꯗꯨꯃꯛꯇꯗꯅꯤ ꯕꯦꯟꯒꯤ ꯐꯣꯟ ꯃꯣꯟ ꯃꯈꯥꯗ ꯂꯩꯔꯤꯕꯗꯨ ꯀꯣꯜ ꯂꯥꯛꯏ. ꯊꯕꯥꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ
ngana tumnaba tawroko thaba thokrabada bemsu call do receive tawi nganbana yam kuini changina call bai babo ima leibaduda paiba nuwaitruduna paidabani adudi hayang waisu ima lei haidana igise hanni yingdabgi wani ne nangiside is matang matang haidani adum kandana yani yana basilakani wa ngamugasina haiba kanana butambibano masa matungda haijarini haina haina yorukli angankhigi pamjaba numit adu lamjing lamtak LL school gi gate leplari mayamdu nganbagi mama ibim haldu mamogi manakta changlatuna hairi bem inthina chatluko lam lapna chapase khara cheksilu sese selsi imana nungsidana pibani paisilu nungsina yarni ima babana supirami babana pibaduna makhal ama aina pibasina makhal ama seni imana nungsidana pibani atuk nungsina harabadudadi laudaba ngamdri bemdu makutu tapna tingthoraktuna lawrai bas adusu horan khonglai mayamdu mari mari kakhatnakhre nganbana ima miloi changnakhre bemdu thadorogidorage ibem halna nangka phamthokpa kabe yadro ai imauda aronba wahaido yam leiko karim dalero mutam siadreba ojani pi ama changlatuna nungsi mayamse nangai na horene ibem halna bema chango chakre bemdu bem chakrabanina yamungsi inakre mayamdu harau lai ngasi hotel amada leiraga hayengdagi chatkadabani mayamdu hana hainaduna thamkraba star hotel duda yauri mahi nupigi ka mari ama nupagi ka manga mukani mayamdu wamanbadagi himnakre mamita panglakpada khambre khangna fukhawgatli yambo kaina sida leramide mayam mapanda lo inthoki nangna thanangai baduda aisu lehoraba nungsi sorama hondoi nganbana ai jagera chaningde wabro nganba tapna bemgi makutu nanbirei chitpa yawarisi haibasu nangna yade nungsina moina chakridu kem lapke laptre chalusira ahoy ngasi ayuktagi choki village tamna lae mafam adu yawada numidang waramgi pung mari tasunkhre gari do khamduna changlai bemgi bek achobadu yamungna paibire ochasingna mang thaduna changlai aman bage to hangduna get he glass baga masada akan manungsit ama khangsisilai bem ngyak mami usinduna lei hainadaba manam ama sulai masadu tu chungkhiba khangaude bem warbo nganbana wangangla abakandada gyalaktuna tapna khong thang bhawi yimjaw makhak leirami nakan dasu uchaw kaya masu hauri lamdu yamna chawi pukri amasu lei pukri du ubada matin kut yosile aduga mamitu tara kuplagi yenglei pukri du na mabu makut khatuna korupagum phawri mamit usinduna yamo oh kidoge ke studi nasado yamwarba mali lo pothanaba nungsi kishu haratri yumduda mugenglei yumduna karimna noxlei adagi yumdugi tungda makalamna harauna chen chongduna sanaba khara mitta urei nganba tapna bek ama yansinkhraga
ꯕꯦꯛ ꯄꯥꯏꯔꯝꯕ ꯈꯨꯠꯇꯨꯅ ꯕꯦꯝꯒꯤ ꯃꯈꯨꯠꯄꯨ ꯁꯝꯕꯤꯔꯛꯏ꯫ ꯑꯗꯨꯗꯇ ꯕꯦꯝꯗꯨ ꯅꯦ ꯍꯦꯛ ꯇꯥꯔꯛꯏ꯫ ꯆꯪꯂꯛꯑꯦ, ꯏꯃꯨꯡ ꯌꯧꯔꯦ꯫ ꯅꯨꯄꯤꯁꯤꯡꯅ ꯇꯨꯝꯐꯝ ꯍꯤꯞꯐꯝ ꯅꯤꯡꯊꯤꯅ ꯁꯦꯝꯕ ꯍꯧꯔꯦ꯫ ꯅꯨꯄꯥ ꯃꯈꯩꯅ ꯆꯥꯛ ꯊꯣꯡꯐꯝ ꯌꯦꯡꯕ ꯆꯠꯈ꯭ꯔꯦ꯫ ꯂꯩꯍꯤꯅ "ꯌꯥꯝ ꯐꯖꯗ꯭ꯔꯣ ꯃꯐꯝꯁꯦ?" ꯊꯣꯏꯅ ꯑꯃꯨꯛ "ꯐꯖꯩꯌꯦ, ꯑꯗꯣ ꯇꯨꯀꯠꯆꯕ ꯑꯃ ꯌꯥꯎꯔꯤ, ꯀꯗꯥꯏꯗꯅꯣ ꯈꯪꯗꯕ." ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯅ "ꯁꯠ-ꯁꯠ ꯂꯣꯏꯁꯤꯟꯁꯤꯀꯣ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ, ꯅꯣꯏꯁꯨ ꯋꯥꯔꯝꯂꯅꯤ." ꯕꯦꯝꯗꯤ ꯎꯪꯗꯨꯅ ꯁꯨꯝ ꯂꯩ꯫ ꯕꯤꯗ꯭ꯌꯥꯅ "ꯅꯨꯡꯁꯤ, ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯉꯝꯗ꯭ꯔꯕꯣ?" ꯅꯨꯡꯁꯤ ꯇꯞꯅ ꯀꯣꯛꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ." ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯅ "ꯑꯗꯨꯗꯤ ꯒꯨꯂꯤ ꯑꯃ ꯆꯥꯁꯤꯟꯁꯤ." "ꯌꯥꯔꯅꯤꯗ ꯃꯤꯁ." "ꯌꯥꯕ ꯅꯠꯇꯦ, ꯍꯣꯔꯦꯟ ꯅꯁꯥ ꯉꯝꯗ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯤ, ꯑꯗꯨꯅ ꯒꯨꯂꯤ ꯑꯃ ꯍꯥꯟꯅ ꯆꯥꯁꯤꯟꯁꯤꯀꯣ." ꯊꯣꯏꯅ ꯑꯃꯨꯛ "ꯐꯥꯔꯁ ꯑꯦꯗ ꯕꯣꯛꯁꯇꯤ ꯕꯣꯏꯁꯇ ꯌꯥꯎꯈ꯭ꯔꯦ ꯃꯤꯁ." "ꯑꯩ ꯐꯣꯟ ꯇꯧꯒꯦ, ꯀꯅꯥꯅꯣꯝꯃ ꯂꯥꯛꯆꯅꯤ." ꯆꯟꯅ ꯑꯃꯨꯛ "ꯍꯣꯏ ꯃꯤꯁ, ꯑꯗꯨꯅ ꯐꯔꯅꯤ, ꯁꯤꯗꯁꯨ ꯅꯨꯄꯥ ꯑꯃ ꯑꯅꯤ ꯂꯩꯕꯅꯗꯤ ꯐꯕꯅꯤ." ꯃꯤꯁꯇꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ, ꯐꯣꯟꯗꯨ ꯃꯦꯠꯅ ꯃꯦꯠꯅ꯫ "ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯈꯔ ꯌꯥꯎꯕꯁꯤꯗ ꯋꯥꯈꯜꯒꯗꯣ ꯀꯩ-ꯀꯩꯅꯣ ꯈꯟꯕ ꯃꯥꯜꯂꯤꯗ ꯅꯨꯄꯤꯁꯤꯡꯁꯦ." "ꯍꯣꯏ ꯃꯤꯁ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ." "ꯉꯥꯏꯈꯣ, ꯁꯥꯔ, ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯇꯧꯔꯒ ꯂꯩꯔꯝꯃꯤ, ꯐꯥꯔꯁ ꯑꯦꯗꯇꯨ ꯄꯨꯔꯒ ꯑꯉꯥꯡ ꯑꯃ ꯊꯥꯕꯤꯔꯛꯑꯣ." "ꯀꯅꯥꯅꯣ ꯉꯝꯗ꯭ꯔꯤꯕꯣ?" "ꯅꯨꯡꯁꯤꯗꯨꯅꯦ." ꯐꯔꯦ, ꯄꯣꯊꯥꯂꯝꯃꯨ, ꯑꯩ ꯊꯥꯔꯛꯑꯒꯦꯀꯣ." ꯐꯣꯟꯗꯨ ꯊꯝꯕꯒ ꯅꯨꯄꯥꯈꯩꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯕꯣꯏꯁ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯃꯤꯁ ꯍꯣꯏ ꯃꯅꯥꯛꯇ." ꯅꯨꯄꯥ ꯃꯆꯥ ꯑꯃꯅ "ꯀꯩꯗꯧꯕꯅꯣ, ꯃꯤꯁ ꯁꯦꯟꯅꯕ꯭ꯔꯣ ꯁꯥꯔ?" "ꯍꯩꯠ, ꯏꯔꯥꯡ ꯍꯦꯛꯇ ꯇꯧꯔꯗꯅ, ꯒꯔꯜꯁ ꯑꯃ ꯃꯁꯥ ꯉꯝꯗ꯭ꯔꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯐꯥꯔꯁ ꯑꯦꯗ ꯕꯣꯛꯁꯇꯣ ꯊꯤꯜꯂꯨꯔꯣ. ꯍꯣ ꯍꯥꯏꯔꯛꯄꯗ ꯅꯨꯡꯉꯥꯏꯇꯦ, ꯅꯣꯏ ꯑꯅꯤꯃꯨꯛ ꯒꯔꯜꯁꯀꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯣ." ꯉꯥꯟꯕꯁꯤꯡꯅꯅ "ꯁꯥꯔ, ꯀꯅꯥꯅꯤ ꯍꯥꯏꯒꯦ?" ꯁꯥꯔ ꯑꯗꯨꯅ "ꯑꯦꯟꯇꯦꯅꯥ ꯐꯥꯎꯅꯕ꯭ꯔꯥ ꯅꯪꯁꯨ?" ꯅꯨꯡꯁꯤ ꯑꯃꯗꯤ ꯉꯥꯟꯕ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯅ ꯃꯁꯥꯒꯤ ꯐꯤꯕꯝ ꯌꯦꯡꯗꯨꯅ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯉꯥꯟꯕꯅ ꯁꯥꯎꯗꯨꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯉꯥꯟꯕ ꯉꯁꯥꯏ ꯅꯨꯄꯤꯗꯨꯅ ꯂꯩꯍꯧꯕ ꯐꯤꯕꯝꯗꯨꯗ ꯆꯤꯡꯅꯕꯅꯤ꯫ "ꯀꯩꯕꯨꯅꯣ ꯁꯥꯔ? ꯅꯪ ꯅꯨꯄꯤꯅꯦ." ꯉꯥꯟꯕ ꯄꯥꯈꯠꯂꯞ "ꯀꯩ ꯑꯣꯏꯅ ꯉꯝꯗꯦ ꯍꯥꯏꯅꯣ?" "ꯑꯗꯨꯗꯤ ꯍꯥꯏꯔꯛꯇ꯭ꯔꯦ, ꯅꯣꯏ ꯑꯅꯤ ꯆꯠꯂꯨꯔꯣ." ꯉꯥꯟꯕ ꯀꯅꯥ ꯁꯧꯗꯨꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯁꯥꯔꯗꯨꯅ "ꯅꯣꯏ ꯑꯃꯒ ꯆꯠꯂꯣ." ꯔꯤꯆꯥꯔꯗ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯄꯥꯏꯔꯛꯂꯦ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤꯅ ꯍꯥꯏꯕꯗꯨꯗ ꯇꯞꯅ ꯍꯪꯂꯛꯏ, "ꯀꯩ ꯆꯥꯔꯒꯦ?" "ꯆꯥꯗ꯭ꯔꯤ." "ꯀꯦꯝ ꯆꯥꯗꯅ ꯒꯨꯂꯤ ꯀꯃꯥꯏꯅ ꯆꯥꯅꯤ?" ꯅꯨꯡꯁꯤ ꯇꯞꯂꯞꯅ ꯅꯨꯄꯥꯗꯨ ꯈꯛ ꯇꯥꯅꯕ ꯃꯑꯣꯡꯗ "ꯑꯩꯅꯗꯤ ꯋꯥꯕꯅꯤ." ꯉꯥꯟꯕ ꯃꯌꯥꯝꯗꯤ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯂꯥꯎ, ꯀꯩꯅꯣꯝ ꯆꯥꯁꯤꯜꯂꯨꯁꯤ." ꯅꯨꯡꯁꯤ ꯅꯨꯄꯥꯗꯨꯗ ꯇꯤꯡꯉꯛ ꯌꯦꯡꯉꯛꯏ꯫ ꯉꯥꯟꯕ ꯃꯈꯨꯠꯇꯨ ꯇꯞꯅ ꯇꯤꯡꯊꯣꯔꯛꯏ꯫ ꯅꯨꯡꯁꯤꯁꯨ ꯅꯨꯄꯥꯗꯨꯅ ꯇꯤꯡꯊꯣꯔꯛꯂꯤꯕ ꯃꯈꯨꯠꯇꯨꯗ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯅꯤꯗꯨ ꯈꯔ ꯊꯣꯔꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯔꯥꯡ ꯋꯥꯃꯟꯕꯅ ꯀꯅꯥꯁꯨ ꯍꯧꯒꯠꯅꯗ꯭ꯔꯤ꯫ ꯕꯤꯗ꯭ꯌꯥ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯊꯣꯡꯒ꯭ꯔꯥ ꯁꯥꯔꯤꯕ ꯑꯗꯨꯗ ꯀꯨꯝꯊꯩ꯫ ꯇꯨꯝꯃꯨꯕꯒꯤ ꯎꯏꯔꯤ ꯕꯥꯔꯇꯤꯟꯗꯨꯅ ꯏꯁꯤꯡꯗꯨ ꯁꯣꯛꯀꯠꯂꯤ, ꯑꯗꯨꯒ ꯃꯌꯥꯗꯨ ꯁꯦꯡꯉꯤ꯫ ꯂꯣꯏꯔꯗꯨꯅ ꯇꯦꯡꯒꯦ ꯍꯥꯏꯅ ꯏꯁꯤꯡꯗꯨ ꯃꯈꯨꯠꯅ ꯀꯟꯗꯨꯅ ꯃꯌꯥꯗ ꯍꯥꯞꯆꯤꯟꯕꯒ ꯈꯅꯥꯎꯗ ꯃꯔꯦꯡ ꯆꯦꯜꯂꯛꯏ꯫ ꯕꯤꯗ꯭ꯌꯥ ꯃꯃꯤꯠ ꯈꯪꯁꯤꯡ ꯏꯁꯤꯡꯗꯨ ꯑꯣꯊꯣꯔꯛꯄꯗ ꯇꯤꯟ ꯃꯌꯥꯝ ꯑꯃ ꯑꯣꯊꯣꯔꯛꯏ꯫ ꯇꯤꯟꯁꯤꯡꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯍꯩ ꯑꯃꯈꯛ ꯊꯥꯔꯛꯏ꯫ ꯕꯤꯗ꯭ꯌꯥ ꯋꯥꯍꯩꯗꯨ ꯃꯨꯟꯅ ꯌꯥꯝ ꯍꯛꯆꯤꯟꯅ ꯌꯦꯡꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯄꯥꯏ, "ꯆꯞꯀꯤ." ꯈꯨꯗꯛꯇ ꯕꯤꯗ꯭ꯌꯥ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯖꯣꯏꯆꯥꯟ, ꯗꯥꯏꯅꯦꯜ, ꯁꯥꯔ ꯃꯈꯣꯏ ꯑꯍꯨꯝ ꯁꯧꯒꯠꯇꯨꯅ ꯕꯥꯔꯇꯤꯟ ꯑꯃꯃꯝꯒ ꯇꯥꯋꯦꯜ ꯑꯃꯃꯝꯒ ꯊꯣꯛꯂꯛꯄꯅꯤ꯫ ꯇꯤꯟ ꯃꯌꯥꯝꯗꯨ ꯎꯕꯗ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ꯫
manakta leimaida taduna leiriba Bidyabu ubada Joychandu thakthang nila'e Praprup changsinge tawbada sarna khamla'e Joychan waikho Joychan aduga tadana Praprup changsinduna Bidyagi masanomduna kaujay Vidya se abulo nangidoragi Vidya Tin sinduna Joychangi manakta changba hokhibada Daniel pakhaladuna Joychan bu chingkhatli Bhai abulo haibane Sir suyawna chingkhatli Uchina china Joychan bu chingkhatkri Vidya du mamai mamitu subchinkri loina khumjinkri mayadagi isuthori mayamdu haugatnaduna leplari tawrimliba phibamduda nungsi gyan mangkri bemdu gyan taraknaba laknari nganba kapli tawri pakhatmanbagi richana nganba athumain tawnu anhabagi mamangdu phatti nganba mi paina Usagi Bidyagi phibamdo Adu mana Auji Bidyagi aduna tawgadra haina pakhatpani wanthabagi natte wanthabasidi toina thokpanina thoina khande belikna se kisu taweba nungsi nahibagi makhol tarai nganba phingna bem se tabro Yambung lei Tan jaduda Joychangi makhol ama tarai mayamdu pakhatna yingnarai mani Joychandu Bidyagi manakta leihobani nungsigi matangta sanglakpada ma yauraktra haiba khangludre Mistuga sarduga pakhatkre angang anidugi mama mapasingna moida kai hairakani Makhoina lanbani mafamsida maram karisu khangdana laklibasi makhoigi asubani Mistu makok paiduna famkhri Sardudi nupa oibana khara makhaidi wakhal phataba ngami nupi macha makhaidusu kablai mamanabi kaina bagiga akibaga punsinaduna kapli nganbadu konsinun temningai adubu mayam leibana upai leitri makhut masa thekduna khangi Angankhaygi kijaba matawduda sardu haifam khangdraduna se kisu tawrisi mafamsida kari leibana haibado hani yenglasi mistusu akiba pumnamaktuna thaiduna se pakhatkinu semta pungda thengsilaabanina karigumba khara sadradi masasingdu yaroi khaladuna mistu hogatkre Joychandu tin singduna mathakta kaduna magi masasingdu machet faktuna chaba hokre nupa oirabasu beli yengba hinadre kadaidagi karamna laktuna tawribano haibadumadi khangde adubu masigi tinsi afaba oiro haibadumadi khangli mayamduna tin singduna makhoida mamai onsilakpadudadi chelai mayamdu nganbadu bemgi manaktagi hendoktre makhut machani duna nupadugi makhut anidu paisinduna leikhre imada phone toksira bemdu mangangno mai nganbasu phone lauthoktuna shidi nerogam ta phangdrene tapna mo hogalaktuna nang agat pangungudra ngamni Asai tu ogi yenguse. Oi. Nganba sarde induna. Sir, asai tu ogi. Sardo pakhat pamali film nahari. Kaidanu ne. Yumga pawfong lagi tawani. Nero ka matakadre. Fari. Laknu sakranuko. Tharakli anidu nganba na bemgi lengjimbuda kon bai kai bitawduna Atopa makhutuna phone paiduna yengduna thori adubu phangba ko baletri bem wabra leiriba u adugi makhada mufangmi
ꯕꯦꯝꯗꯨ ꯌꯥꯝꯕꯨꯡꯒꯤ ꯄꯥꯝꯕꯣꯝꯗ ꯉꯥꯊꯔꯛꯏ꯫ ꯀꯤꯔꯤꯕꯣ? ꯉꯥꯟꯕ ꯇꯞꯅ ꯑꯃꯨꯛ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯌꯥꯝꯕꯨꯡ ꯂꯩꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯅꯨꯡꯁꯤꯅ ꯌꯥꯝꯕꯨꯡ ꯏꯃꯥꯒꯤ ꯃꯈꯣꯜ ꯇꯥꯅꯤꯡꯉꯤ꯫ ꯇꯥꯔꯗꯝꯅꯤ ꯑꯩ ꯀꯣꯜ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯅꯦꯠꯋꯥꯛꯇꯨ ꯐꯨꯜ ꯀꯥꯔꯝꯂꯦ꯫ ꯉꯥꯟꯕ ꯃꯣꯃꯣꯟ ꯅꯣꯛꯅ ꯀꯣꯜ ꯇꯧꯏ ꯊꯕꯥꯁꯨ ꯄꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯉꯥꯟꯕꯅ ꯏꯃꯥ ꯕꯦꯝꯅ ꯏꯃꯥꯒꯤ ꯃꯈꯣꯜ ꯇꯥꯅꯤꯡꯉꯤ ꯍꯥꯏꯅ ꯀꯣꯜ ꯇꯧꯔꯛꯏꯅꯦ꯫ ꯅꯨꯡꯁꯤꯅ ꯏꯃꯥ ꯑꯩꯃ ꯀꯞꯄꯤꯔꯣ ꯅꯪꯕꯨ? ꯉꯥꯟꯕ ꯃꯉꯛꯇꯨ ꯍꯥꯏꯔꯛꯏ ꯀꯞꯇꯦ ꯍꯥꯏꯌꯨ ꯍꯥꯏꯕꯒꯨꯝ꯫ ꯀꯞꯇꯦ꯫ ꯃꯐꯝꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯆꯥꯕꯣ? ꯀꯞꯅꯤꯡꯂꯛꯏ ꯑꯗꯨꯕꯨ ꯂꯥꯞꯅ ꯂꯩꯍꯧꯔꯤꯕ ꯃꯃꯥꯅ ꯄꯥꯈꯠꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯊꯕꯥꯅ ꯉꯥꯟꯕꯒ ꯑꯗꯨꯝ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ? ꯂꯩ꯫ ꯉꯥꯟꯕ ꯅꯣꯛꯐꯦ ꯇꯧꯖꯩ꯫ ꯏꯃꯥ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩ ꯊꯥꯗꯣꯛꯆꯗꯦꯀꯣ꯫ ꯊꯕꯥꯁꯨ ꯅꯣꯛꯇꯨꯅ ꯊꯤꯗꯥ ꯑꯉꯥꯎꯕꯁꯤꯗꯤ꯫ ꯅꯨꯡꯁꯤꯁꯨ ꯅꯣꯛꯐꯦ ꯇꯧꯔꯛꯏ꯫ ꯏꯀꯥꯏ ꯌꯥꯝ ꯈꯪꯗꯦ꯫ ꯆꯥꯛꯀ ꯆꯥꯔꯕꯣ ꯅꯣꯏꯕꯣ? ꯆꯥꯗꯣꯔꯦ ꯏꯃꯥ꯫ ꯏꯟꯊꯤꯅ ꯂꯩꯌꯨꯀꯣ ꯃꯤꯒꯤ ꯂꯝꯗꯨꯗ ꯏꯃꯥ ꯅꯨꯡꯁꯥ ꯊꯤꯀꯣ꯫ ꯅꯨꯡꯁꯤ ꯀꯞꯂꯤ ꯉꯥꯟꯕꯗ ꯌꯦꯡꯂꯛꯏ꯫ ꯉꯥꯟꯕ ꯇꯞꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ ꯑꯗꯨꯒ ꯐꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯣꯏ ꯃꯥ ꯑꯗꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯍꯥꯏꯔꯛꯀꯦꯀꯣ꯫ ꯍꯣꯏ꯫ ꯐꯣꯟꯗ ꯊꯝꯈꯤꯕꯒ ꯑꯀꯤꯕꯗꯨꯅ ꯃꯥꯡꯑꯣꯏꯅꯗꯨꯅ ꯕꯦꯝꯗꯨ ꯌꯥꯝꯕꯨꯡꯒꯤ ꯃꯊꯥꯗ ꯆꯪꯗꯨꯅ ꯀꯞꯂꯛꯏ꯫ ꯕꯦꯝ ꯁꯦ ꯀꯞꯀꯅꯨ ꯌꯥꯝꯕꯨꯡ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯌꯥꯝꯕꯨꯡ ꯑꯩ ꯀꯤꯌꯦ꯫ ꯉꯥꯟꯕ ꯇꯞꯅ ꯅꯥꯟꯗꯨꯅ ꯑꯀꯤꯕ ꯐꯔꯣ ꯍꯥꯏꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯍꯥꯏꯅ ꯀꯤꯅ ꯃꯤꯄꯥꯏꯅ ꯅꯨꯡꯗꯥꯡ ꯍꯥꯏꯕ ꯑꯃꯝꯕ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯤ ꯂꯩ ꯑꯣꯖꯥ ꯌꯥꯎꯔꯤ ꯃꯃꯥꯟꯅꯕ ꯌꯥꯎꯔꯤ ꯍꯥꯏꯕꯒꯤ ꯅꯥꯆꯨꯡꯗ ꯉꯥꯟꯕꯗꯨ ꯕꯦꯝꯒꯤ ꯃꯅꯥꯛꯇ ꯂꯩ꯫ ꯃꯌꯥꯝꯗꯨ ꯀꯥ ꯑꯃꯈꯛꯇꯗ ꯂꯦꯝ 6ꯃꯨꯛ ꯊꯥꯟꯗꯨꯅ ꯂꯩ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯃꯪꯂꯤ꯫ ꯕꯦꯝꯗꯤ ꯃꯁꯥꯗꯣ ꯉꯁꯥꯏ ꯀꯞꯃꯟꯕꯒꯤ ꯋꯥꯔꯗꯨꯅ ꯇꯨꯝꯊꯔꯛꯂꯤ ꯉꯥꯟꯕꯒꯤ ꯄꯥꯝꯕꯣꯝꯗ꯫ ꯃꯤꯁ ꯑꯗꯨꯅ ꯉꯥꯟꯕ ꯅꯨꯡꯁꯤꯗ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯐꯖꯅ ꯍꯤꯞꯍꯜꯂꯣ ꯃꯁꯥꯗꯨ ꯋꯥꯔꯝꯃꯅꯤꯅꯦ꯫ ꯉꯥꯟꯕ ꯕꯦꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯌꯥꯅꯤꯗ ꯃꯤꯁ ꯑꯃꯨꯛ ꯂꯦꯡꯕꯗ ꯍꯧꯒꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯝ ꯇꯨꯝꯖꯔꯁꯅꯨ꯫ ꯅꯪꯁꯨ ꯋꯥꯔꯅꯤꯅꯦ꯫ ꯌꯥꯅꯤꯗ ꯃꯤꯁ꯫ ꯕꯦꯂꯤꯛꯇꯨ ꯉꯥꯟꯕꯒꯤ ꯅꯥꯀꯟꯗ ꯐꯝꯕꯅꯤ ꯀꯥꯔꯦꯟ ꯑꯃ ꯇꯧꯔꯛꯏ ꯉꯥꯟꯕ ꯈꯛ ꯇꯥꯅꯕ ꯃꯑꯣꯡꯗ꯫ ꯀꯌꯥꯝ ꯈꯪꯗꯦ ꯅꯪ ꯑꯣꯖꯥ ꯌꯥꯎꯔꯤꯁꯨ ꯎꯗ꯭ꯔꯣ? ꯉꯥꯟꯕꯁꯨ ꯇꯥꯏ ꯑꯗꯨꯕꯨ ꯈꯨꯝꯕꯃꯛꯇꯤ ꯈꯨꯝꯂꯛꯇ꯭ꯔꯤ꯫ ꯔꯤꯆꯥꯔꯗꯇꯨ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯁꯔ ꯑꯗꯨꯅ ꯀꯅꯥꯒꯅꯣꯃ ꯆꯠꯂꯣ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯁꯔ ꯑꯩꯁꯨ ꯊꯣꯛꯅꯤꯡꯉꯤ ꯑꯩꯒ ꯆꯠꯂꯒꯦ꯫ ꯊꯣꯛꯈ꯭ꯔꯦ ꯑꯅꯤꯗꯨ꯫ ꯅꯨꯄꯤ ꯃꯆꯥ ꯃꯈꯩꯁꯨ ꯑꯃ ꯇꯨꯝꯈꯤ ꯑꯅꯤ ꯇꯨꯝꯈꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯃꯤꯁ ꯑꯗꯨꯅ ꯁꯔ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯁꯔ ꯑꯗꯨꯅ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯑꯃ ꯂꯩ ꯑꯗꯨ ꯑꯁꯤꯒꯨꯝꯅ ꯇꯧꯕꯅꯤ꯫ ꯊꯥꯏꯅ 1998ꯀꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯗꯨꯗ ꯊꯣꯛꯂꯛꯈꯤꯕ ꯃꯍꯤꯛ ꯑꯗꯨꯒ ꯉꯁꯤ ꯚꯤꯂꯦꯖ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯒ ꯍꯥꯏꯔꯞ ꯃꯥꯟꯅꯩ꯫ ꯑꯁꯤꯒꯨꯝꯕꯁꯤ ꯀꯔꯤꯒꯨꯝꯕ ꯈꯨꯜ ꯈꯔꯗꯁꯨ ꯊꯣꯛꯄ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯍꯧꯔꯛꯐꯝꯗꯤ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯀꯅꯥꯅ ꯄꯨꯊꯣꯔꯛꯄꯅꯣ ꯍꯥꯏꯕ꯫ ꯁꯣꯂꯨꯁꯟ ꯄꯨꯊꯣꯛꯇꯨꯅ ꯅꯩꯅꯅꯕ ꯋꯥꯅ ꯊꯣꯛꯏ꯫ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯄ ꯀꯅꯥ ꯑꯃꯇ ꯂꯦꯝꯅ ꯊꯥꯗꯦ꯫ ꯇꯨꯡꯗ ꯊꯣꯛꯂꯛꯄ ꯀꯅꯥ ꯑꯃꯅ ꯎꯍꯧꯔꯕꯁꯨ ꯏꯟꯁꯦꯛ ꯑꯗꯨꯅ ꯊꯣꯛꯂꯛꯄ ꯃꯥꯒꯤ ꯃꯀꯣꯟ ꯎꯍꯧꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ꯫ ꯃꯔꯝꯗꯤ ꯈꯟꯕ ꯉꯝꯂꯣꯏꯗꯕ ꯃꯇꯝꯗꯨꯗ ꯊꯣꯛꯂꯛꯄ ꯉꯥꯛꯇ ꯑꯣꯏꯅ ꯑꯣꯏ꯫ ꯑꯗꯨꯗꯤ ꯁꯔ ꯃꯁꯤ ꯚꯥꯏꯔꯁ ꯃꯈꯜ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯆꯦꯜꯂꯝꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯈꯨꯠꯅ ꯁꯣꯛꯂꯨꯕ ꯌꯥꯔꯣꯏ꯫ ꯃꯔꯝꯗꯤ
ꯃꯥꯒꯤ ꯌꯥꯈꯨꯟ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯂꯩꯅꯥ ꯄꯣꯛꯂꯕ ꯃꯒꯨꯝ ꯑꯣꯏꯍꯟꯕ ꯉꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯅꯩ꯫ ꯉꯥꯟꯕ ꯐꯤꯡꯅ ꯔꯤꯆꯥꯔꯗꯤ ꯃꯌꯥꯝꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯇꯨꯅ ꯃꯥ ꯍꯜꯂꯛꯇ꯭ꯔꯤꯅꯦ꯫ ꯁꯔꯗꯨꯅ ꯃꯥꯒ ꯆꯠꯈꯤꯕ ꯅꯦꯜꯁꯟ ꯍꯜꯂꯛꯈ꯭ꯔꯕꯣ? ꯍꯜꯂꯛꯇ꯭ꯔꯤ꯫ ꯃꯌꯥꯝꯗꯨ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯊꯣꯛꯅꯈ꯭ꯔꯤ꯫ ꯃꯈꯨꯠꯇ ꯃꯩ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯉꯥꯟꯕꯗꯤ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯤ ꯃꯥꯒꯤ ꯕꯦꯝꯒꯤ ꯈꯟꯕꯗ꯫ ꯕꯦꯝ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯃꯌꯥꯝꯗꯨ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯔꯤꯆꯥꯔꯗ ꯅꯦꯜꯁꯟ ꯀꯥꯏꯗ ꯂꯩꯒꯦ ꯅꯣꯏ? ꯀꯧꯗꯨꯅ ꯊꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯌꯥꯝꯗꯨ꯫ ꯍꯜꯂꯛꯑꯦ ꯚꯦꯂꯤꯛꯇꯤ ꯑꯇꯩ ꯑꯃꯨꯛ ꯌꯧꯔꯛꯇ꯭ꯔꯤ꯫ ꯚꯦꯂꯤꯛ ꯀꯞꯂꯤ꯫ ꯉꯥꯟꯕ ꯁꯔ ꯍꯣꯏꯗꯤ? ꯉꯥꯟꯕ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯚꯥꯏ, ꯁꯔ ꯍꯣꯏꯗꯤ ꯅꯪꯒ ꯆꯠꯈ꯭ꯔꯒ? ꯊꯤꯕ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯉꯥꯟꯕ ꯐꯅ ꯊꯧꯅꯥ ꯂꯩꯔꯕꯁꯨ ꯃꯇꯥꯡꯁꯤꯗꯗꯤ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯂꯛꯏ꯫ ꯚꯦꯂꯤꯛ ꯅꯨꯄꯥ ꯅꯠꯇꯒꯨꯝꯅ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯉꯥꯟꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯄꯤ ꯃꯔꯤꯛ ꯑꯅꯤ ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯒꯤ ꯈꯖꯥꯏ ꯊꯛꯇ ꯅꯥꯟꯊꯔꯛꯏ꯫ ꯇꯧꯐꯝ ꯈꯪꯗ ꯚꯦꯝꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯅꯨꯡꯁꯤ ꯑꯃꯗꯤ ꯉꯥꯟꯕꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯅꯨꯡꯁꯤ ꯃꯈꯣꯜ ꯁꯤꯔꯤ꯫ ꯌꯥꯝꯕꯨ ꯃꯣꯏꯈꯩꯗꯤ? ꯈꯪꯗꯦ, ꯍꯧꯒꯠꯅꯔꯝꯃꯅꯤ꯫ ꯅꯨꯡꯁꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ? ꯏꯁꯥꯁꯤ ꯊꯤꯟꯗꯣꯛꯏ꯫ ꯀꯩꯁꯨ ꯇꯧꯔꯤꯁꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯈꯣ꯫ ꯇꯥꯟꯖꯥꯗꯨꯃꯛꯇꯗꯅꯤ ꯄꯨꯈ꯭ꯔꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨ꯫ ꯉꯥꯟꯕ ꯃꯃꯤꯠ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯕꯦꯝꯅ ꯌꯥꯝꯕꯨ ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯉꯥꯟꯕ ꯕꯦꯝꯕꯨ ꯁꯝꯗꯨꯅ ꯄꯨꯔꯛꯏ꯫ ꯄꯨꯈ꯭ꯔꯤꯗꯨꯗ ꯚꯦꯂꯤꯛꯇꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯥꯗꯨꯁꯨ ꯇꯤꯟ ꯃꯌꯥꯝ ꯑꯃꯅ ꯌꯣꯝꯁꯤꯟꯗꯨꯅ ꯃꯁꯥꯗꯨꯁꯨ ꯁꯨꯝ ꯆꯞꯁꯤꯜꯂꯛꯏ꯫ ꯅꯨꯡꯁꯤ ꯈꯪꯆꯪ ꯆꯪꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯉꯥꯟꯕꯅ ꯐꯥꯗꯨꯅ ꯕꯦꯝ ꯉꯥꯏꯈꯣ꯫ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯅꯥꯀꯟꯗꯁꯨ ꯊꯣꯏ ꯂꯩꯍꯤ ꯇꯥꯗꯨꯅ ꯂꯩ꯫ ꯅꯨꯡꯁꯤ ꯀꯤꯌꯔꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ꯫ ꯉꯥꯟꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯕꯦꯝꯕꯨ ꯐꯠ ꯄꯥꯡꯈꯠꯇꯨꯅ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ ꯅꯨꯡꯁꯤ ꯀꯞꯂꯒ ꯋꯥꯍꯩꯏ꯫ ꯌꯥꯝꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯩꯈꯣꯏꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯩ ꯈꯪꯗꯦ ꯕꯦꯝ꯫ ꯌꯥꯝꯕꯨꯡ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤ ꯇꯧꯅꯤ ꯌꯥꯝꯕꯨꯡ ꯈꯪꯗ꯭ꯔꯦ꯫ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯃꯪꯂꯨ ꯇꯥꯏꯕꯪꯂꯣ ꯍꯥꯏꯕ ꯌꯥꯝꯕꯨꯡ ꯒ꯭ꯌꯥꯟ ꯌꯥꯎꯔꯦ꯫ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯑꯩ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ, ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯒꯤ ꯁ꯭ꯇꯤꯌꯔ ꯃꯇꯦꯛꯇꯨꯗ ꯐꯝꯗꯨꯅ ꯀꯞꯂꯛꯏ꯫ ꯉꯥꯟꯕ ꯃꯀꯣꯛ ꯁꯥꯊꯤꯅ ꯁꯥꯔꯤ, ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗ꯭ꯔꯤ꯫ ꯌꯥꯝꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯉꯥꯟꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯕꯦꯝ ꯌꯨꯝꯗ ꯍꯜꯂꯁꯦ꯫ ꯅꯨꯡꯁꯤ ꯏꯉꯛꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯒꯤ ꯍꯧꯔꯛꯐꯝꯁꯦ ꯄꯨꯈ꯭ꯔꯤꯗꯨꯅ ꯑꯣꯏꯔꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯇꯩ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯍꯜꯂꯁꯦ꯫ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯃꯌꯥꯝꯅ ꯈꯪꯕ ꯉꯝꯗꯕ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯌꯥꯝꯗ ꯈꯪꯍꯟꯁꯤ꯫ ꯇꯤꯟ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯃꯌꯥꯝꯗ ꯎꯠꯁꯤ꯫ ꯃꯈꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯂꯩꯍꯧꯔꯁꯅꯨ ꯕꯦꯝ, ꯌꯥꯝꯕꯨꯡꯅ ꯍꯥꯏꯕꯗꯨ ꯇꯧꯁꯤ꯫ ꯇꯟꯖꯥꯗꯨꯗ ꯇꯤꯟꯁꯤꯡꯗꯨ ꯃꯈꯣꯏ ꯇꯝꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯉꯥꯟꯕ ꯐꯤꯡꯅ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯃꯥꯒꯤ ꯄ꯭ꯔꯁꯇꯨ ꯂꯧꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯇꯤꯟꯁꯤꯡꯗꯨꯁꯨ ꯇꯞꯅ ꯇꯥꯟꯅꯔꯛꯏ꯫ ꯃꯈꯣꯏꯗꯤ ꯃꯈꯣꯡ ꯄꯤꯛꯄꯅ ꯀꯟꯅ ꯇꯥꯟꯅꯕꯗꯤ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩ꯫ ꯇꯤꯟꯁꯤꯡꯗꯨ ꯂꯥꯛꯇ꯭ꯔꯤ, ꯇꯥꯟꯅꯔꯛꯇ꯭ꯔꯤ꯫ ꯕꯦꯝ, ꯌꯥꯝꯕꯨꯡ ꯒꯥꯔꯤ ꯊꯧꯗꯣꯔꯛꯀꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ꯫ ꯅꯨꯡꯁꯤ ꯇꯔꯨ ꯌꯦꯡꯗꯨꯅ ꯇꯜꯂꯤ,
ngahanba nokfe tawna se yambo ngisi tawroye yambo gari hundo amase adudi aikoinidi kamaina sattoiba khongna chase nangbudi aina bamaga chappa yarani ado aidi fajaranine nangsi tingak tingak yengai ngahanba nokfe tawna fagi tawnida se chena patoksi ngahanba phamthakre matung onthoktuna kolo nungsi tapna kolai asumna nungsibu pobiduna thorai anidu sumlakpada taxi malaklibada ubada harauna gari lai makut khatuna taxi du khami taxi du sukhami anidu kakhalai ngahanba sorhondorai mayam warbani anidu ngasidi star hotel da leiba tari aduga heng hannaba khanabani anidu room ama book tawduna changlai room da hek yawbaga ngahanba bed to the pop takre yambo achapo chaningbra nang chaningiro nati yam waba male uhabudi wari ado ngehaglega chapo koki hojiti nang suge potharo ko hoi sofa leriba donda laktuna hikre bem sida hipkera yamungudu hipke yani de ambo ai sida sum hippa yani ngehak hipluraba matung ngan bhogatuna chana border dawkre magi bem hogatrinaida leiriba table achobadu da thambiri ngehaki matung bem mit panglai het panglapaga fukhagalai kuino tukno gupya dronbo aidi pakaluri lo uchabu charse nangsu saklama mani ima hoisu aini haikribani ahing thulani haidana asumna anidu thawai hingduna lakle makoi anina social media da kaida lam aduki maramda akhama makai loina hairi hanana lam aduda chatningduna leramba makai kinaduna ai chatningdre ai chacharo loina hainare mayamna khangba ngamdana leirikpa aduda mafam adudaki hingduna lakpasida makoibu mayamna thagatpa phungdoktuna mana achobu pikre makoi anibu perfect girl perfect boy haina khangnakre